Hello everyone. My name is movie Spider-Man, A Brand New Day. Movie Tom Holland, Sadie Sink, Zendaya, Jacob Batalon, John Burton, Chingmani. Movie rating IMDb 8.1 Fangli, Rotten Tomatoes 90s Fangli. Prime Video the show 8.1 rating Fangli. Movie India 30 July 2026 release Tokibani. Movie director Destin Curtin. Distributed by Sony Pictures. Movie yamna su nauribo ivanina copyright chavagi yamna chance wan lei maramadra yam thuna yamina bedamata suni singjari. Pare movie wari diba horage wari diba matamda chitana dahoba yawtaraga so mayam ngapigani. Movie ki hobo matamda ekhoina karigumba khar dikhangda bayadre madudi Spider-Man No Way Home da ekhoina uba fangkiba se Doctor Strange na Peter Parker gi memory singa se mioi punamakdagi loina kahonkrabani madogi matungda Peter Parker hai misakasi karano habsi jibajantu kanamta khangdrapani mipum khutimona kabikraba Peter Parker si hauji matau karam ne hingmano habdo mayamna matang sida khoina khambirasi movie si ho position da khoina ubu fanglibasi Peter Parker so haujikti ma kana gumba misagam daga tinadre ma ki antme sore kidre maramadra ma wakhal nungai tawa loina ma ki mamana basing haibidi net amasung Zendaya so ma ki nusijabi tu so kaina khrabani Maramadra Mahabharagi Yuma Ramni, Tasin Habitaragati Peter Parker si Mawataki Matamdagi, Tech Savvy with the Lakuni Havidi, Technology Computer si Yana Pamtadra Lakivani, Matosuna Mahakso, Iron Mingatin about the Iron Mindagi Sumhana, Karigumba Mahi Cameron Sutam Zahobani, Matosuna Mahasu Mahaki, Varagi Kadura, Masu Sud Ano Masian Lady Adogam Haki the Magda, AIM Sumasamana developed Obseri Aduga, AI Sigmamisana EV Kauri. Peter Parker na haragli se ay minga si Peter Parker kawai aduga adom na ay aron basi kamo matam da yam sungak ni hatun rai adubo ay aron basi bayam da yam kuina di lot pangan bay hatun su haraki sona kana ma su ma ki website do sizina duna mafam madada try tokun leramdi ma ki website se em to matam da su khara soibana maram ordra ma ki AI assistant oriba EV dura adjustment kharta wadun su haramli matosuna ma ki drawer do hangtoluba matam da drawer da Coffee cup of Yaw Lermly, a coffee cup of Togi Manunda, GTM Suyari, Masiki GTC, Mamataki Matamda, Peter Vakana, MJ the Ikibasitini. The same have the Mamataki Matamda, Doctor Strange na. Peter Parker say, Sangsar Sitagi Pungo Kohan Kibamatama mark in the pieces of cow cranny haduna, one mark in the Peter Hyber Matamda. I know what Tivalakani, Aduga, I know Nishangani, I know what GTM Pigani Hadun High Kibani. Jitidu with the area, Dubo Mahana, Jitido, MJ the Piban of the day. City Baron Haraglavasi, Madame Madari, Quinese, Yamna Naxan Rami, Aduga, Quini Marisi, Yamli Special Rami, the same Havatagati say, I gay, Quineraman Pin Hadun Haribani. Kudong Tibum Lai, Kudong Tibaduna Sansapo no Magasibu, Mangana Honaraki, Maramadra, Sansar Sibu Kanabidonta, and a number sacrifice to Kibani Hadun Haraki, otherwise, any Sunambu called Hadmaso Chiti to Edi. Madame Sedekwan Overfangivasi, Net Amazon, MJ so MIT the emission fangli. Emission Pangumata Net Sumaki. Instagram account the video camera post of the lady at the Mahagasi MIT da Mingchandra Pangla Hydra Hiraki, Somlakanda Mahakam Manava Singer Toriba activity Kudimak Singato, Peter Parker so Adamak Monitor Tokun Legeramli. The same Habitaragadi Mahakso, Maman of Singer to Giman to Sambangam Zetabataraso Mahana, Maman of Singer Toriba Tavak Singer to the Adamak Jaduna Senator Lejabani. I Peter Parker when I win Spider-Man so Aduga, Spider-Man so Kariguma Matamda Mahaki, a palm singer so. Adubun Namsin Matai Hadra, Mahaso, Matakamati Song Taraki. Masisuagi responsibility Manong Machamali, otherwise in a Namunusi. Adu Nangasay Tamay Manong the Dubak lady, no monitor no so nang, Nishing your question whether a mahak. Phone Tamgata Matamadra, phone at the Sir told about crime at the information of Laki, the same Avataragadi, Peter Parker, and Mafam Mother Lady Basar Singatugi. Camera singer to Mahal when he hector the Karigumba crime of Tolopomatamda, Marky phone the Ella Lakivani. Motosun Spider-Man, Frederick Cake, Bang Robber Gangster Kangu singer to Supakre. Police officer Mahal Toribatavak singer to the Matem Pangameto Mahakam Mingsana, they will copy. Peter Parker Sumahaki Madam Sadu later when Madam Mordana, Madam Sagi, Mompamadana Mal Lake Patino with the column day. Peter Parker Su, Asamason Koraklaba Matunda, Mahakim Makuta to the Karigumba, Anabam Poki, Musum Mahagasi, Mokoto in Chipagi Lena, so Asamasumari. Peter Parker and Mahaki. Baragi Mother Lapomatamada, Leshabi Magamaka Tenderami, Leshabi Duna Mongo the Voice and a Hadun Hopomatamda, Peter Parker so Toina, Mongo Osalam Day. Moto the Sona Kana Leshabi so, Adamak Tarang Saturn Lehoe. Peter so Yumadugi, Paimatak Masaroka to the Mahak Para Magalogi Hatunaraki, Aduga Mafama to the Yamna Motor Lady. Yungi Parasali with the part of the Mafam Sakana Laki Hadun Hopomatam, Kanamta Laki Hadunaraki.
ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯤꯇꯔꯁꯨ ꯀꯥꯗꯨꯕꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯔꯛ ꯁ꯭ꯇꯦꯁꯟꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯦꯝꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯝꯃꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯦꯠꯀꯤ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯒꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯖꯦꯀꯦꯠꯀ ꯂꯤꯠꯂꯗꯨꯅ ꯁ꯭ꯀꯣꯔꯄꯤꯌꯣꯟꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯣꯔꯄꯤꯌꯣꯟꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯊꯤꯕꯁꯨ ꯄꯤꯔꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯇꯣꯝꯁꯇꯣꯟꯒꯁꯨ ꯂꯥꯟꯊꯦꯡꯅꯩ ꯑꯗꯨꯒ ꯇꯣꯝꯁꯇꯣꯟꯁꯨ ꯐꯥꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯋꯣꯜꯐꯅ ꯑꯩꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯃꯗꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯅ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯝꯇ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯩ ꯌꯥꯎꯔ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯌꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯨꯝꯖꯔꯛꯏ꯫ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯍꯔ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯑꯁꯤ ꯍꯟꯊꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯐꯣꯡꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯅꯥꯕꯨꯗꯤ ꯅꯥꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯆꯥꯔꯝꯂꯤ꯫ ꯃꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ DODCꯗ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜꯗ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯩꯗ ꯅꯤꯟꯖꯥ ꯀꯥꯡꯕꯨ ꯁꯥꯊꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯍꯔ ꯑꯗꯨꯒꯤ ꯃꯦꯌꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯑꯣꯏꯅ ꯇꯣꯀꯟ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯣꯏꯅ ꯃꯉꯣꯟꯗ ꯁꯣ ꯑꯃꯁꯨ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ MITꯗ ꯇꯝꯂꯤꯕ ꯅꯦꯠ ꯑꯃꯁꯨꯡ MJꯁꯨ ꯃꯍꯥꯛꯀꯤ ꯀꯣꯔꯁ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇꯣꯔꯦ꯫ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ MJꯅꯗꯤ ꯅꯦꯠꯅꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯅꯥꯅ ꯌꯦꯡꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯀꯅꯥꯅꯣꯝꯗꯤ ꯌꯦꯡꯖꯔꯝꯖꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯦꯠꯅ ꯈꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ MJꯁꯨ ꯍꯥꯏ ꯁꯝꯕꯣꯗꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯇꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯄꯤꯇꯔ ꯄꯥꯔꯀꯔꯁꯨ ꯗꯤꯋꯣꯜꯐꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕ꯭ꯔꯨꯛꯂꯤꯟꯒꯨꯝꯕ ꯁꯍꯔ ꯑꯃꯗ ꯑꯁꯨꯒꯨꯝꯅ ꯀ꯭ꯔꯥꯏꯝ ꯇꯧꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅꯁꯨ ꯁꯨꯝ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯗꯤꯋꯣꯜꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡꯗ ꯁꯨꯗꯨꯅ ꯂꯩꯔꯕ꯭ꯔꯣ ꯄꯣꯊꯥꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯄꯦꯁꯟ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯕꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯟꯗꯦꯗꯁꯨ ꯌꯥꯝꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟ ꯗꯤꯋꯣꯜꯐꯀꯤ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯀꯥꯜꯀꯨꯂꯦꯇꯔ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯗꯤꯋꯣꯜꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯊꯕꯛ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯀꯣꯟꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯤꯋꯣꯜꯐꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯄꯤꯇꯔ ꯄꯥꯔꯀꯔꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯋꯣꯜꯐꯅ ꯑꯃꯨꯛ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯀꯣꯛ ꯆꯤꯛꯄꯗꯨꯕꯨ ꯑꯁꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯈꯔꯗꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯐꯕꯨꯗꯤ ꯐꯈꯤꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯋꯣꯜꯐꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯈꯔ ꯄꯣꯊꯥꯔꯒ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯂꯧꯊꯣꯛꯑꯒ ꯊꯝꯃꯨꯗꯅ ꯅꯃꯥꯟꯅꯕꯒ ꯈꯔ ꯇꯤꯟꯅꯗꯨꯅ ꯋꯥꯔꯤꯒ ꯈꯔ ꯁꯥꯟꯅꯧꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯒ ꯁꯥꯟꯅꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯔꯛꯈꯤ꯫ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯏꯃꯥꯟꯅꯕ ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛ ꯐꯥꯎꯕ ꯈꯪꯗꯦ ꯅꯃꯤꯡꯁꯨ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪ ꯑꯁꯤ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯉꯨ ꯅꯪꯕꯨ ꯑꯩ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤꯕꯨ ꯅꯪꯕꯨ ꯈꯪꯕ꯭ꯔꯅꯤ꯫ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈꯪꯉꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯤꯡ ꯑꯃ ꯍꯥꯏꯔꯧꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯄꯪꯁꯥ ꯁꯥꯖꯜꯂꯗꯨꯅ ꯑꯃꯗꯤ ꯄꯣꯄꯤ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯋꯣꯜꯐꯁꯨ ꯑꯗꯨꯃꯛ ꯅꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯏꯃꯥ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟꯂ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯏꯗꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯃꯁꯨꯡ ꯗꯤꯋꯣꯜꯐꯀꯤ ꯐꯣꯟ ꯑꯗꯨꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯇꯦꯡꯛ ꯑꯃꯅ ꯁꯍꯔ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯗꯤꯋꯣꯜꯐꯇ ꯅꯪꯁꯨ ꯈꯪꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯋꯣꯜꯐꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯪ ꯀꯧꯕ ꯂꯥꯛꯂꯦꯅꯦ ꯑꯗꯨꯗꯤ ꯆꯠꯂꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯊꯝꯂꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯇꯦꯡꯛ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯦꯡꯛ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯀꯌꯥ ꯑꯃꯔꯣꯝ ꯀꯥꯞꯄꯛꯈꯤ꯫ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯊꯩ ꯊꯩꯗꯨꯅ ꯇꯦꯡꯛ ꯑꯗꯨ ꯇꯝꯅ ꯑꯁꯣꯝ ꯆꯣꯡꯗꯨꯅ ꯌꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯔ ꯑꯃꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯈꯤ꯫ ꯀꯥꯔ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯦꯡꯛ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯇꯦꯡꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯈꯤ꯫ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯇꯦꯡꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯋꯦꯕ ꯒ꯭ꯔꯦꯅꯦꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯇꯦꯡꯛ ꯑꯗꯨꯒꯤ ꯆꯀꯥꯗꯨ ꯑꯃꯗꯤ ꯄꯥꯏꯊꯣꯛꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯟꯅꯗꯤ ꯁꯣꯛꯇꯕꯅꯤꯅ ꯇꯦꯡꯛ ꯑꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯇꯦꯡꯛ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯣꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯃ ꯊꯣꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯑꯉꯥꯡ ꯑꯗꯨ ꯁꯨꯒꯟꯕꯤꯔꯝꯃꯤ꯫ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯐꯣꯟ ꯌꯥꯝ ꯌꯦꯡꯒꯅꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯆꯣꯡꯉꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛ ꯇꯦꯡꯛ ꯑꯗꯨꯕꯨ ꯁꯨꯝ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯇꯨꯔꯤꯁ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯕꯁ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯐꯝꯒꯤ ꯖꯒꯥ ꯑꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯑꯦꯚꯦꯟꯖꯔ ꯋꯥꯔ ꯊꯣꯛꯈꯤꯕ ꯆꯤꯇꯣꯔꯤ ꯑꯥꯔꯃꯤꯁꯤꯡꯒ ꯊꯦꯡꯅꯈꯤꯕ ꯖꯒꯥꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯤ ꯄꯨꯡꯂꯣꯏ ꯇꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯗꯕꯒ ꯃꯥꯟꯗ꯭ꯔ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯦꯡꯛ ꯑꯗꯨꯁꯨ ꯀꯟꯅ ꯊꯧꯖꯤꯜꯂꯤ꯫ ꯇꯦꯡꯛ ꯑꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯍꯥꯛꯀꯤ ꯋꯦꯕ ꯑꯗꯨ ꯀꯥꯞꯂꯗꯨꯅ ꯇꯦꯡꯛ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯥꯏꯗꯤ ꯄꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯕꯁ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯊꯣꯝꯖꯤꯟꯈꯤ꯫
ꯇꯦꯡ ꯑꯗꯨꯗ ꯌꯥꯜꯂꯗꯨꯅ ꯃꯍꯥꯛ ꯇꯦꯡ ꯑꯗꯨꯗ ꯆꯣꯡꯊꯜꯂꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯃ ꯂꯥꯛꯈꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯂꯥꯛꯄ ꯃꯊꯧ ꯑꯗꯨ ꯃꯍꯥꯛ ꯈꯪꯗꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔ ꯇꯤꯡꯀꯜ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯪꯍꯧꯗꯕꯗꯨꯅ ꯃꯍꯥꯛ ꯀꯥꯔ ꯑꯃꯗ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯀꯥꯞꯂꯛꯄ ꯃꯤꯁꯛ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯐ꯭ꯔꯦꯡꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯕꯗꯤ ꯄꯅꯤꯁꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯔꯨꯞ ꯁꯥꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯎꯠꯊꯣꯛꯇꯦ ꯁꯨꯞꯅꯇꯒꯤ ꯁ꯭ꯇꯦꯇꯔ ꯑꯥꯏꯂꯦꯟꯗ ꯃꯈꯣꯏꯅꯤ ꯊꯦꯡꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯈꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯐ꯭ꯔꯦꯡꯛꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯍꯥꯛ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯃ ꯄꯥꯏꯗꯨꯅ ꯇꯦꯡ ꯑꯗꯨ ꯀꯥꯞꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐ꯭ꯔꯦꯡꯛ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯒꯥꯔꯤꯗꯨꯁꯤ ꯂꯤꯞ ꯄꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯐꯖꯅ ꯈꯥꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯡꯛꯅ ꯍꯥꯏꯔꯛꯈꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯅꯪꯒꯤ ꯃꯥꯡꯗ ꯂꯥꯛꯄꯗꯨꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯐ꯭ꯔꯦꯡꯛꯅ ꯅꯪ ꯑꯁꯤ ꯋꯥꯁꯦ ꯀꯣꯏꯊꯣꯛꯄ ꯌꯥꯕ ꯀꯣꯏꯊꯣꯛꯎꯔꯒ ꯁ꯭ꯇꯦꯇꯔ ꯑꯥꯏꯂꯦꯟꯒꯤ ꯃꯇꯥꯡꯗꯨꯗ ꯑꯗꯨꯃꯛ ꯍꯦꯛꯇ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯁꯦ ꯅꯪꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯣꯛꯄ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯤꯁꯤꯡ ꯑꯁꯤ ꯁꯔꯕꯅꯥ ꯁꯥꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯐ꯭ꯔꯦꯡꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯦꯕ ꯁꯨꯇꯔꯗꯨꯅ ꯀꯥꯞꯂꯗꯨꯅ ꯆꯤꯡꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯅꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤ ꯇꯧꯕꯇꯕꯨ ꯐ꯭ꯔꯦꯡꯛ ꯃꯐꯝ ꯑꯗꯨꯗ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯐ꯭ꯔꯦꯡꯛꯀꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯃꯆꯤꯟ ꯑꯗꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯍꯥꯛꯀꯤ ꯋꯦꯕ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯗꯨꯅ ꯃꯦꯟꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯡꯛꯅ ꯃꯔꯨ ꯑꯗꯨ ꯑꯃꯨꯛ ꯀꯥꯞꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯦꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤ ꯒꯙꯥ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯐ꯭ꯔꯦꯡꯛꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯍꯥꯛ ꯕꯤꯜꯗꯤꯡ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯋꯦꯕ ꯑꯗꯨ ꯀꯥꯞꯄꯤ ꯑꯗꯨꯒ ꯆꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯐ꯭ꯔꯦꯡꯛꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯐ꯭ꯔꯦꯡꯛꯄꯨ ꯒꯥꯔꯤꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯛꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐ꯭ꯔꯦꯡꯛꯀꯤ ꯃꯆꯤꯟ ꯑꯗꯨꯗ ꯋꯦꯕ ꯀꯥꯞꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯨꯖꯥ ꯇꯧ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯐ꯭ꯔꯦꯡꯛꯁꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯦꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯗ ꯑꯁꯤ ꯁꯨꯡꯇꯞ ꯇꯞꯊꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯗꯤꯋꯣꯜꯐꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯦꯡ ꯑꯗꯨꯕꯨ ꯈꯥꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯗꯤꯋꯣꯜꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯦꯡ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜꯗꯅꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯇꯦꯡ ꯑꯗꯨ ꯊꯧꯖꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥꯃꯔꯨꯝꯁꯨ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯥꯕꯤꯔꯤꯕ ꯃꯤꯗꯨꯗ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯣꯔꯄꯤꯌꯣꯟꯒꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯁꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯖꯦꯜ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯇꯦꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯋꯦꯕ ꯁꯨꯇꯔꯗꯨ ꯀꯥꯞꯁꯤꯜꯂꯦ ꯑꯗꯨꯗꯨꯒ ꯇꯦꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯪꯈ꯭ꯔꯗꯨꯅ ꯇꯦꯡ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯦꯕ ꯑꯗꯨ ꯀꯟꯅ ꯆꯤꯡꯗꯨꯅ ꯇꯦꯡ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯈꯤ ꯇꯧꯕꯇꯕꯨ ꯇꯦꯡ ꯑꯗꯨ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯇꯦꯡ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯋꯦꯕ ꯑꯗꯨ ꯍꯥꯟꯅ ꯀꯥꯞꯂꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯇꯦꯡ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯑꯝꯃꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯄꯣꯠ ꯆꯪꯁꯤꯟꯗꯨꯅ ꯇꯦꯡ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯇꯦꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯝꯕ ꯌꯥꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯦꯡ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯦꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯅꯨꯕꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯇꯦꯡ ꯑꯁꯤꯕꯨ ꯊꯧꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯦꯗꯥꯝ ꯀꯩꯅꯣ ꯇꯧꯕꯤꯗꯕ꯭ꯔꯥ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯥꯏꯟꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯤꯑꯣꯗꯤꯁꯤꯒꯤ ꯁꯤꯄꯥꯏ ꯑꯃꯗ ꯆꯣꯡꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔ ꯇꯤꯡꯀꯜ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯦꯕ ꯑꯗꯨ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯣꯟꯁꯥꯏꯟꯁ ꯑꯗꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯈꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯊꯋꯥꯏꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯁꯤꯟꯕꯒꯤ ꯇꯥꯏꯞꯇꯅꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯅꯨꯄꯥꯗꯨ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯀꯔ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯔꯀꯔ ꯑꯗꯨꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯑꯣꯗꯤꯁꯤꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁ꯭ꯀꯣꯔꯄꯤꯌꯟ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯖꯦꯜ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀ꯭ꯋꯥꯀꯔ ꯑꯗꯨꯗꯒꯤ ꯀꯣꯟꯁꯥꯏꯟꯁ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯕꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯕꯥꯏꯗꯨꯅ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯦꯟ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯕꯥꯏꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛꯇ ꯆꯦꯟꯖ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯀꯣꯔꯄꯤꯌꯣꯟꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯕꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯊꯛꯇ ꯆꯪꯈꯠꯂꯛꯄ ꯃꯇꯝꯗ ꯋꯥꯀꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯔꯪ ꯆꯠꯇꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯐꯥꯏ ꯑꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯅꯪ ꯑꯩꯕꯨꯗꯤ ꯀꯟꯕꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯡꯊꯣꯛꯇꯨꯅ ꯃꯈꯥꯗ ꯆꯣꯡꯊꯒꯦ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯉꯣꯟꯗ ꯋꯦꯕ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯦꯕ ꯇꯧꯔꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ
ꯃꯗꯨꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯐꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯎꯔꯤꯕꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯆꯨꯝꯅ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯅꯁꯥꯅ ꯍꯥꯏꯖꯔꯛꯀꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯆꯪꯈꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯍꯥꯛꯅ ꯄꯋꯥꯔ ꯐꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯟꯃꯦꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯇꯧꯕ ꯃꯇꯥꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯣꯟꯁꯥꯏꯟꯁ ꯑꯗꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯈꯤꯗꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯥꯏꯟꯁ ꯑꯗꯨ ꯇꯥꯟꯊꯣꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯀꯣꯛ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯏꯅꯦ ꯑꯉꯛꯄꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯩ ꯀꯣꯛꯇ ꯇꯧꯔꯤꯗꯨꯅ ꯃꯗꯨꯒꯤꯗꯤ ꯁꯤꯐꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯅ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯦꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪꯗꯕ ꯃꯥꯜꯂꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯝ ꯕꯣꯝ ꯑꯃ ꯁꯦꯠ ꯇꯧꯔꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯇꯥꯏꯝ ꯕꯣꯝ ꯑꯗꯨ DOTCꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯄꯣꯈꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯐꯥꯏꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯐꯥꯏꯗꯨꯁꯨ ꯑꯁꯣꯛꯄꯟ ꯌꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯆꯪꯂꯛꯇꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯈꯣꯏꯅꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯪꯒꯤ ꯐꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯍꯥꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯋꯨꯜꯞ ꯂꯥꯛꯂꯤ ꯇꯤꯋꯨꯜꯞ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯆꯣꯄꯔꯗꯨꯅ ꯁ꯭ꯀꯣꯔꯄꯤꯌꯣꯟꯕꯨ ꯕꯤꯅꯨꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯀꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯉꯛꯇꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯂꯤ ꯇꯦꯡ ꯑꯁꯤꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕ꯭ꯔꯨꯛꯂꯤꯟꯗ ꯂꯩꯕ DOTCꯒꯤ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯅꯤ ꯃꯍꯥꯛꯀꯤꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗꯁꯨ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯁ꯭ꯀꯣꯔꯄꯤꯌꯣꯟꯅ ꯃꯍꯥꯛꯄꯨ ꯈꯪꯍꯟ ꯇꯧꯔꯤꯕ ꯖꯥꯠꯂ ꯃꯗꯨꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯅ꯭ꯌꯨ ꯑꯦꯚꯦꯟꯖꯔꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯌꯦꯂꯤꯅꯥ ꯅꯇꯥꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯑꯗꯨꯅꯤ ꯀꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯀꯣꯔꯄꯤꯌꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯋꯨꯜꯐꯁꯨ ꯉꯛꯇꯨꯅ ꯂꯩꯍꯧꯔꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯌꯦꯂꯤꯅꯥ ꯎꯅꯕ ꯂꯥꯛꯂꯤ ꯌꯦꯂꯤꯅꯥꯁꯨ ꯁ꯭ꯄꯥ ꯑꯃꯗ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯥꯎ ꯑꯃꯇ ꯐꯥꯎꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯂꯤꯅꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯦꯂꯤꯅꯥꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯦꯂꯤꯅꯥꯅ ꯅꯥꯐꯤ ꯅꯔꯣꯜ ꯂꯧꯊꯣꯛꯑꯒ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯀꯅꯥꯝꯇ ꯐꯤ ꯁꯦꯠꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯎꯅꯁꯦꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯝꯗ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯑꯣꯐꯤꯁ ꯍꯥꯏꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯐꯤ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯐꯤꯁꯅ ꯑꯩꯒꯤ ꯔꯨꯜ ꯐꯣꯂꯣ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯟꯕ ꯇꯥꯔꯒꯗꯤ ꯅꯪ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯑꯁꯤꯗ ꯇꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯪꯂꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯀꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯄꯤ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯛꯁ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯎꯞꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯂꯤꯅꯥꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯪꯒꯤ ꯃꯥꯛꯁ ꯑꯁꯤꯕꯨ ꯁꯨꯡꯂꯧ ꯂꯧꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯂꯧꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯛ ꯂꯣꯠꯄꯒꯤ ꯀꯥꯟꯅꯕꯁꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯦꯗꯅ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯒꯔꯜꯐ꯭ꯔꯦꯟꯒꯨꯝꯕ ꯕꯣꯏꯐ꯭ꯔꯦꯟꯒꯨꯝꯕꯒꯤꯁꯨ ꯅꯪ ꯃꯁꯤꯒꯤ ꯃꯥꯛꯁ ꯑꯁꯤ ꯁꯨꯡꯂꯧ ꯂꯧꯊꯣꯛꯇꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯔꯝꯗ ꯏꯟꯇꯔꯅꯦꯠꯇ ꯄꯥꯎ ꯌꯥꯝꯅ ꯐꯪꯉꯤꯅꯦ ꯖꯥꯠꯀꯤ ꯑꯄꯥꯝꯕ ꯌꯥꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯦ ꯑꯗꯨꯒ ꯃꯊꯣꯡ ꯆꯥꯗꯕ ꯐꯣꯇꯣ ꯀꯌꯥ ꯃꯔꯨꯝꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗ ꯅꯪꯅꯦ ꯃꯤꯁꯇꯦꯔꯤꯌꯣ 10 ꯑꯃꯅꯦ ꯌꯥꯎꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯌꯥꯔꯦ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯣꯏꯈꯤꯗ꯭ꯔꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩ ꯏꯊꯟꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅꯕꯁꯨ ꯂꯩꯇꯕ ꯅꯃꯥꯟꯅꯕꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯁꯤ ꯁꯛ ꯑꯁꯤ ꯊꯃꯣꯏ ꯁꯦꯒꯥꯏꯗꯨꯅ ꯆꯠꯄ ꯃꯤ ꯌꯥꯝꯅ ꯃꯥꯜꯂꯤꯗꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯑꯦꯚꯦꯟꯖꯔꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯕꯅꯤꯅ ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯃꯆꯥꯁꯤꯡ ꯑꯁꯤ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯅꯧꯕ ꯑꯦꯚꯦꯟꯖꯔ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯌꯥꯝꯅ ꯄꯤꯛꯄꯁꯨ ꯅꯠꯇꯦ ꯌꯦꯡꯉꯨ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏꯁꯤꯅ ꯃꯦꯗꯤꯌꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯏꯅꯦ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯔꯦꯗ ꯔꯨꯝꯗ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯤꯗꯣꯁꯤꯡꯗ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯈꯜꯂꯤꯕ꯭ꯔꯥꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯌꯦꯂꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯂꯥꯏ ꯆꯪꯕꯗꯧꯅ ꯈꯜꯂꯤꯅꯦ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯔꯤ ꯃꯥꯜꯂꯤ ꯊꯋꯥꯏꯒꯨꯝꯕ ꯆꯪꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯅꯠꯇ꯭ꯔꯒꯅ ꯚꯨꯠ
Boot pressing as in a me Hasan Makobo control Tobani. Togo was on like a Spider-Man so Mapom with the Erotin of Kong Tanka Pimato to the Yamanok to the Sonak and Yerina and Gilamdi. Kono Tedra, sorry, I had a Sonak and Spider-Man Hade. Madi the Gilina Makata and Harak Divasna, Atamadona Makusukari Wam de Pamamali, Madula Tabatari, the Mess control the Makoina, Mari Roxuna, a take of Divasakadon to Stormdoy. Other women seem to come me, Maduding a seat or Paiti Vasiki Matumina, Sangsar Lady Cyber Selki, active employee could motion at the rain activate topre. Security singer the Solene activate Okramni, Kanagumuna, the Mess control the lady restricted server singer to Kanagumon access to Kibani. Madusu, Makoki, IVD, DODC the labor employee singer to gi, Tonga Tonga ID contra the Guinea. Adugam going to television Mataki, Amakotani, BMAX. Kono BMAX I see boy the Solakanda, Spider-Man so handle the remedy. Masi Elentic when we in Tragana. Secret weapon program la Tragana long scholar. I should count the Masiki TV Tower City in a Trohadina Solakana Yelina Moharaki. A people Masama Sweet about City Nakoto habitat in Hadonari, Mother Sonakan Spider-Man so Yari Maduda Sholang at the Piwanti. I shall hold a Duga the best control that I set to Hamuragi. Madi the Papa of the Regi, Spider-Man so how to Tropomata Maduda, Yelina Hactivasna. So Lord Peggy, Tabagasit and Kayam and your neck on the Hadonari, come on, I don't have a moment. Nagina Kwanga, Tungliva Samrudu or a kid of Hadonari, other Sonakan Spider-Man came to hand without Mokchakray. Matosum the Spider-Man so the Mess control Departmental Lali, and the Gomafum of the Sapamadra, security see Pagil and we move funky. Mars of Womatam the Suma from the Mahapu Scantawi, Aduga. Scantawomat and the Waki the NSA Spider in Hadmus Haradi. Aduga, security result Labana, Nagina Sagasikang the Pearoi. Maramadana, Nagimax at Wakalo Hadonaki, Wafum the Tarabomat and the Sonak and the Spider-Man day. Nagam Zero Hadonaki, Tanzad Mafamata, Makogi, the Wotishigi, Director to Lalami, Mamina Bill Kobe. Bella Yani, Mark the Hokanova Mini Haduna, Marpus can over the Gilotoroki, Asam Todana, Pivamatana, security singers, Hangalan the way out of the Hangalan Kivani Hadunari, and Kidiki the Veneto Hadunari, Mother Spider-Man so Kidi the Haduna Haraki, Asam Todana Makwadi, Asam some voice and Dronai. Mafumusna research some restrict with Tabato, Duna Makat now. The absolute agent to Nisutari, and those some to Pasutari Bani. Matini Mafumata, the hen had a ninja can go to La Wimato, Urumatamda. Makusi of Musakado no Hadranaki, Mother Somak and the Will Harak Divasna, come to Kaluse. The hen had go see how they acquit them with the Torabani. None of Makoibo Kodis in the Rapomata, Mother Makoisi, Lambi Ngawanga, Tani Haduna, Quena Kalu, Aduga, Makoibo, Quena Lampita, Lapumatunda, Makoisi how they acquit them with the Tabaksurabani. Housing Makoina, who is security, say tight when by the way they had an as of the Mazo. Japanese walk around the Mapomadragi, the hanging missing to Salanki. Silence may unlock in Maramatra, Quena Makoisi. Pazana Yuslava Matum that way, Tung section of the Tabani. Mali de Mahamadra, Sokari Kulam Tenderami, Aduga, Bill Harakibasi, Sokona Masisi Raduna, Mahamasi, Savana Sala Babani, Adugo, Mark Kula is the Aquina, a Pavarondo in the Sina Vasina, Aquagisu, Sanabi, Uduna Banina, Patabatabak as the Aquina, above the book down to Pasi, Aqui de Pami, Matomli Hadunus Waraki. Spider-Man Harakibasi, I never formed the Lalibas in Aqua offices that I take to give the Maramoy Lakibani. Aduga, a take the Libasi, married to Tissura Mali Haduna, build the Haraki. Assumption of Bilna, Pomula Haduna, Spider-Man Mokosalami. A quay Mandala about danger sing as a queen of Ubangam de Taragasu, none of the Ubangam Libanatra Haduna, build the Spider-Man the Hydra Lermdi. Security camera gay, putting a Tusu Yang Aduga detective the Wolf Key, market report to Supari. Mother Spider-Man Harakivsna, Karigumaka Mamlady, Magasna, me Magamo, that Samangamini. Other Burangi the Ganta Hydra Solakanda, Bill Harry, Mother. Sang the Honorabani, Adu Mangam Kide. Mother the Bill Harrisna, I owe the Bagama de Pamde, Atu Queen of Jobs lady Pumum Siam Luro Pumum have already. Madam de Mala Quebo, objects out of Nabi the Hydro Derivini. Adu Karigumana of Home Silat and Mahana Pound the Port of Pankivtaragadi. Masina Kadam so a purple have the word of glory. Mother the Spider-Man that Tungum don't totally Lubamata Pamada, Locara Adu Mal Harrivasi, Malapal Nivasi, a single local city out of Hydro Haki. But the bill Harakivasana, I told Batabak Kara, secure so over Amazon, official so over in a Masik Matangasi, Paul and I wonder when I had opened up Siauri Hadunari. Adu equipment of Singasi, Nanakan Mangam Derivini, Aduga, Nangunda di, Malas Jambangam di, Aduga Nangati Mahapo, Sense of Bangami, Aduga Nana my TV so Mahapo Pibangam Derivini. I took him to be taught Honagi Haduna Spider-Man Haraki, some daughter Bilna Adu Targadi, nursing a city, the mess control gay, Yamaru even Murupori Hadun Haraki. Mother the Spider-Man at Tolopamatamatta. Kanata Hanzakini. Adom Masigi, Pivak Sariba Wahisivo, Kangura Hadunaki. Mother Solakan Bilna, Kang the Aim to Tadri Hadunaki. Adu Nangdi Masivo from Secretary Tari Brahad and Vilna Hapomatamda.
ꯁꯨꯄꯔꯍꯤꯔꯣꯁꯤꯡꯒꯤꯁꯨ ꯑꯔꯣꯟ ꯑꯊꯨꯞ ꯈꯔ ꯂꯩꯔꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯗꯤꯋꯣꯜꯐ ꯑꯃꯁꯨꯡ ꯄꯤꯇꯔ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯗꯦꯃꯦꯖ ꯀꯟꯇ꯭ꯔꯣꯜꯗ ꯆꯠꯂꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯤꯔꯨꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯀꯩꯝꯇ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯤꯋꯣꯜꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯍꯥꯟꯅ ꯊꯤꯅꯕ ꯍꯣꯠꯅꯧ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯃꯥꯕꯨ ꯐꯥꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯍꯔ ꯑꯁꯤꯗ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯎꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯋꯣꯜꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯍꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯔꯤꯝꯇ ꯇꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯑꯩ ꯃꯁꯤ ꯃꯇꯥꯡꯁꯤ ꯀꯥꯎꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯗꯨꯀꯥꯟ ꯑꯃꯗ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯁꯨ ꯄꯣꯠꯆꯩ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯦꯟ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯕꯤꯌꯔ ꯀꯦꯟ ꯑꯆꯧꯕꯗꯨꯅꯤ ꯃꯗꯨꯒꯤ ꯅꯦꯠꯅ ꯁꯥꯐꯥꯏꯌꯔ ꯀꯧꯕ ꯑꯦꯅꯔꯖꯤ ꯗ꯭ꯔꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯩ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯦꯠ ꯑꯁꯤ ꯃꯁꯤ ꯊꯛꯄ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯨꯝꯕ ꯇꯅꯣꯏ ꯇꯅꯣꯏꯕ ꯅꯨꯄꯥ ꯑꯃ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗ꯭ꯔꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯉꯁꯤ ꯈꯛꯇꯪ ꯄꯤꯌꯨ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯄꯤꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ एनर्जी ड्रिंक साफायरदो अनी लौखी पीटरसु ने लापो मतमदा मा कयमता हाकिते मफम अदुदा अदुमक तुमिन अदुमक लेरमी नेट मफम अदुदा सखिबा मतमदा पीटरसु नेट पु कोतान तान रखी माना थोंगपा ट्रेन दुदा असमचम तानदुना लालमी अदुगा नेट की मयम तमना मा लाखी नेट की मयम अदुदा मफम अदुदा मकोइसु ग्रेजुएशन लोइदुना लाकपना मरम वर्दना ममानब के मरमसु मफम अदुदा पार्टी तौदुना लेरमली नेसु ममानब सिंग अदुगी तबता माने अरेंजमेंट तौरमनबा मतुंगदा माहासु वाशरूम दा चंखी तंजाद्रु मफम अदुदा पीटरसु मखुता लई मपायदुना चंगई असम चंगतुना नेट की मयम मसी करिगे लेरिबनो हाबसी पीटर खंगबनिना गोरंगरोंग चंगई अदुगा फगलांदा स्पाइडरमैन की मरमदा कैमरम थिएटर लेबी मोंग अदु माने येंगु लेरमली मफम अदुदा स्टार की कैरेक्टर अमसु लेरमली अदुगा मदुगी स्टार की कैरेक्टर दु ममा थकी मतमदा लेगोस ओइना सोमलाकंदा पीटर अमसुंग नेट मखोइनिना सामिनखिबा कैरेक्टर दुनी तंजाद्रु मफम अदुदा नेट थोले अदुगा मागी बोर्ड दु येंगु लेबी मतौदु उरबा मतमदा आई स्पाइडरमैन की बोर्ड से येंगे ब्रो अदो आइसे साइकोटी नतिको हादुना रे स्पाइडरमैन आइना स्कूल तमनिगे मतमदरा महाना आई थवाई क्यामरम दिकन खेबनी मरमदरा मागसे कनानो हाबसे आई थीरिबनी अदुगा माके मसकसे खंगे तौबनी तौबतबु आइनादी माके मसकसे मिंगोंद लोइना ताथोके हाबेगे वानतेदा आइदी माका सखंदरदरा मंगोर थगचरी हाबसे फोंदोनिंगबे वानी मसि तौनबेदमता आइना स्पाइडर ट्रकर एप अम सारबनी हादुना हरके ओ नंग सारदबो हादुना सोनाकना पीतरना हरके अदुगा स्पाइडर ट्रकर की एप अदो माना पीता तौलमी मसिदा चे तौबसु यारि हादुना सोनाकना नेट हादुना दिरमली मदुगी नेटना मागसी क्वींस तगिने हाबसिबति खंगे अदुबो आइनु चिंगबई मतुंगना मी अनि मदि स्पाइडरमैन ओरंबा याइ हादुना चिंगने हादुना हरके असुम तौदना फोटो वनि उलमी अमना ममा थकी पीटर की ओसानी अमना ममानबनी सादिबो मिंगातनिको मसगसी यंगबा मतंदा कमदे खंजतबगा मात्र हादुना हरई मदुगी नेटना आई मिंगनेट को हादुना मखोनि खुचोंदरमी तजादर मफमदर एमजे लाई एमजे सु सोलाकना पीटर बु उरुबा मतंदा यामना ngakpa हाबेदो वरि एमजे नि सोलांदुना लाक्लिबसि पार्टी लाक्लिबा मतंदा मी याखै मनुंगदि मी तराउति सोनो सोबनि कोकचाकपनि हादुना हरखि यु मसेल लैबा मी म्याम सिंगसि सोयदना खनरकपा तारे हादुना हरखि एमजे सु पीटर लै पाइबै मतौदु उरुबा मतंदा नंगि लैसि याना फजै हादुना हरइ मदा सोलाकना पीटरना मसिदि हाउस वार्मिंग किमनि हादुना हरखि यगिनि हादुना लैदो लौरमि अदुगा सोलाकना एमजे लाक्लिबसना अतैदि युगा पुदुना लाक्पनि अदु नंगि लैगे बादुना लाक्लिनि आई एमजे कवे हादुना रे अदुगा सोलाकना पीटर सु माके ममिंग अदु हागे तौबा मतंदा माके ममिंग अदु सेरान तुरान अमा हरमि आई मिंग मेनट कवे हादुना रे मदु नेना नखोनि सिमो मसखरना तब्रा हादुना हाबा मतंदा सोलाकना एमजे ना खंगना थे हादुना रे मदु सोलाकना पीटर ना मुहारुदिबसना युमथंगनबनि हादुना रे अदुगा सोलाकना एमजे ना हरलिबसना मरुबोय युमथंगनबदु नत्रु हादुना रखि वबुदु दरबु मतंदा सोलाकना पीटर की थमोइदसु करिगुमा मा तंगलाउन पानबा हाबदो रमि हाबिदि फ्रेंडली टाइपर हुद हादुना हरकपनि पीटरसु हरमी अदुबो सोलाकना नेना एमजे दा हरलिबसना नंग इंटरव्यू दुबो कमाय तौरगे हादुना हरकि तसिना हाबा तारगदि एमजे अमसुंग नेलसि रूममेट होइबनि लैसि आई इसिंग अबदा हाबलुगे हादुना मा मफम ले थोकि तौबदो सोलाकना नेना नंग इंटरव्यू चप्र चतब्रा हादुना हंदुन लालमी अदुको सोलाकना एमजे ना चलेमि हादुना रि कमाय तौरगे हादुना हाबो मतमदा खल्ले अदुबो आई थबरो तौरो हादुना होतोम हादुना रि कगिनो हादुना हाबो मतमदा कोपरे कांगु सिंगसिदि इथकपनि हादुना हरकि मोई मिना तले हादुना रे मदर सोमकना नेना कोपरेट थबक तौबा मिसिंग असिबु लोइन इचुपै टाइपता होय चुपदि चुपमगनि अदुना तोलोक फंगदुना सैलरी तौदर ईएमआई गा थीबा पांदब्रा हादुना रे थीबा बुदि पामी अदुबो करबा प्राइस तनो हादुना हरकि वफम तरबा मतमना सोमकना नेना फागि तौदर हरलिबसे बेंना हरकदम कैनो हादुना रे तौबदबु सोमकना एमजे हानिंगिसना थबक अदु नैगे नैब्रा मतुंगदा
पैसा यामना पिरोइदबनि हाबि मौंगदनि माना हजरिबसि मल नेना हरलिबसना ओ प्राइसरिबसि नंगी सेल्फ रिस्पेक्ट अदु राहतन हरकी एमजेन हरलिबसना नंगना पावलिबसिंग अदु नंगी थमोइना खोइदाजरिबसिंग अदु सोइदना पांगनि ngaidu ngayu haiduna kanagumon harpa male haidun hari amasung mahak Peter da yinu leramli madugdi mafam aduda MJ gi boyfriend haibana pamlami amasung neta mahana Raymond kauba box ama pirami MJ amasung nupa siga boyfriend girlfriend oiduna leramai matawu songlakanda nena MJ gi manakta sawpa matamda mahana ngasai lerakhiba sake energy drink ado ama lothowe tasena haiba taragadi mahak se BP wangbui damakta asumna MJ na tawkhibani aduga masi pawse mahak boyfriend adu hairami Peter no uruba matamda mahaki thamoitri pongkai kai ba haibdo ori aduna mahak mafam adudagi karimta harimdebra tumin laki mahak kodok yamna chawki thamoy yamna chaki maramadra mahak yum mathakta kochin jendra asuma mahaki thamoida chaliba machak sing adu nongna solana tuna kharatasu kohonba ngambra haduna khangjarami mumathaki matamda MJ makhoi gi nuksinaba sing adu nichingaki amasong MIT result khoi puna leminasi haduna ne na harakhiba makhoi gi friendship sing adu nichingaki mahakti loina kaina ba haibdo orabani aisa kana no habsina na kaukra topani mada MJ na kaino hasu buhadana haki aina bola tunu thigani aduga namu yan dana bhagini I love you hadana re aduga chalage hadana haki phare na sake have taraka su karam kada amu thena turi bna hadana MJ na harki basinga du mahani singaki masu MJ na thawak tori ba coffee shop adur latana ai ming Peter paka gawi aduga ai coffee mu pame hadana mahak MJ da kanta haiba ngam kitaba matang adu nisangai aduga MJ na pirakhiba coffee cup adur mahana chithi du bahaduna thamakibani Peter sumayindana le mayindana famata madara chithi du hantotuna paramli aduga mahaki makuta karigumba ma nahanga gi manataba mahana thinarami aduga mahaki masasi asumsum chen sorki amasum mahak masano maitabana yamna khangba ngamdaba haibdo ki amasum mahak mafam adura adumuk gyan maduna taduna likhi madigi matang sida koin upafangli basi anme amasum Peter makhoni waisana basi upafangli aduga mahaki mathom saduna harakli basi kaino nangbu pawala le haduna agi waisana ro hero Mada Peter sunukserami aduga madam sana haraklibasi yengo nagi punsi se yamna jathiba phimam tada bhaibdo orapayai natine orabani ni haiduna somnakanda Peter su hajarami nagi punsi se mikub amata da hom kidurebani aduga masiki madam ase nang khangbala su yamna wa bhaibdo oigani nang khangdu tori ni haiduna somnakanda madam sana haraki aduga kaino haiduna Peter na hangba matanda Peter gyan tari aduga mahagasi mahaki webaduna yomsaladuna building amai mathakta tomduna leramai mongama uba fangki mahana kakuna du hatoluba matamda mahak mathaktai taraki amasung mahak mangonda website su yawm da bima tawdra mahak tofum lafung khangda bahab dori aduga mahak mafam maduda leiriba balcony sing adu yeiraduna taraki adubu taramdai matamudra mahaki organic website du kapthoraki tasina hab taragadi mamaldadi mahaki website se tongana palamari adubu haujiti Spiderman arivada khotai kapthorpa yaba adugumna kapthorpa yarkri mahaki organic web du kapthori aduga mafam madra yeiduna tarami Masu yamna ngali aduga mahak sena khangdura building adugi makha thangba sarukta phawjalaki mafam adra phi sudra leriba mi su yalo naktuna mongone yingi aduga mahak harakibasi aidi asumna helai hadun hari mafam adra leiba piron amani heta lawatuna mahak seladuna lami aduga lip adu tongmu matamdadi mamang thakta mahak thinaki bali sabidu su mafam adra yawtuna leramli aduga mahak selakli wa starakli ba dressing adudi lasabidu gi oduna leramli aduga lasabiduna masidi aigi furina kaino hadun harakpa matamda Oidabisidi haduna mahasu mafam adudi kaimta harindabida tumak lakhi mahana mahaki ka adu sapa matamda mirang mahunga tangai tu leramde madigidi mahana mahaki AI atuda haibidi ibida mahaki body ase amti yengu hadun haraki asum todra mahaki body du fazana analyze torba mudunda mahaki hakchang ase ahong balakli haduna AI tuna haraki spider hormone sing ase yamna fazana ahong balakli aduga nongonda organic web develop tawbagi sakti sulakli madugi mathakta nongonda Akoi basibu feel toba amasung sense tobagi sakti si yamna kana henkale hadun haraki kagidamukta sumna tawrklibna haduna hapo matamda even harli basana nangase nasanda lebna maram moiduna amasung nasa se wakal noidaba amasung tension kya stress kya lebaduna masi ahong basing ase lakpo anbu ya hadun haraki nang nasa noibra haduna even hapo matamda ai kasu tawde hadun hari madra evena suti lothoga langsu khatang pothau kator ka hadun hapo matamda agi thawak asira pothap ya de hadun hari amasung mak ki sudu lisale madugi matakda Mahaki website to hapatuna kapame adubu mahaki matungda mahaki organic web sing adu kapthorapana manam moidana mahaki website sing adu pungkai kai habdu warami mahaki website to rikaplakliba web sing aduga mangone kapthorapliba organic web sing asiga changdamnaruba matamdadi organic web sing ma pangal kahina kanba oiduna remdi even harlivsna nana organic website sing apataragadi mechanical website sing adu sing abiyaru hedun hari amasung mahaki sud adu photoktuna organic web sing adu kapthorapani madigi Spiderman suma pan tholutuna
ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯁꯛꯇꯤꯗꯨ ꯇꯦꯁ ꯇꯧꯒꯗꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯁꯥꯎꯟꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯧꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯈꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯇꯞꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯑꯣꯔꯒꯥꯅꯤꯛ ꯋꯦꯕ ꯌꯥꯎꯔꯤ ꯄꯤꯇꯔ 2000 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯜꯇꯤꯚꯔꯁꯇꯒꯤ ꯄꯤꯇꯔ ꯑꯅꯤ ꯂꯥꯛꯄꯗꯣ ꯍꯥꯏꯕꯗꯤ ꯑꯦꯟꯗ꯭ꯔꯨ ꯒꯥꯔꯐꯤꯜ ꯑꯃꯁꯨꯡ ꯇꯣꯕꯤ ꯃꯦꯒꯋꯦꯌꯔ ꯂꯥꯛꯄꯒꯤ ꯋꯥꯔꯤꯗꯨꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯣꯕꯤ ꯃꯦꯒꯋꯦꯌꯔꯗ ꯂꯥꯛꯂꯤꯕ ꯋꯦꯕ ꯁꯤꯇꯔ ꯍꯥꯏꯕꯗꯤ ꯑꯣꯔꯒꯥꯅꯤꯛ ꯋꯦꯕ ꯁꯤꯇꯔꯗ ꯃꯉꯣꯟꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯍꯥꯟꯕ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯝ ꯀꯥꯞꯄꯛꯄꯗꯒꯤꯗꯤ ꯋꯦꯕ ꯁꯤꯇꯔ ꯑꯗꯨ ꯀꯥꯞꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯞꯂꯤꯕ ꯋꯦꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯗꯨꯒꯤꯗꯤ ꯏꯚꯤꯟꯅ ꯃꯉꯣꯟꯗ ꯄꯥꯎ ꯑꯃ ꯄꯤꯔꯛꯂꯦ ꯑꯗꯨ ꯄꯤꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯃꯦꯟꯍꯦꯟꯇꯟꯒꯤ DOTCꯗ ꯁ꯭ꯀꯣꯔꯄꯤꯌꯟꯅ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯥꯞꯇꯨꯅ ꯆꯣꯡꯗꯨꯅ ꯁ꯭ꯄꯥꯏꯗꯔ ꯋꯦꯕ ꯁꯤꯇꯔ ꯑꯗꯨ ꯀꯥꯞꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯅꯧꯕ ꯑꯣꯔꯒꯥꯅꯤꯛ ꯋꯦꯕ ꯁꯤꯇꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯗꯒꯤ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯆꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁ꯭ꯀꯣꯔꯄꯤꯌꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯒꯥꯏ ꯌꯩꯈꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯂꯦꯟꯗꯤꯡ ꯇꯧꯕ ꯍꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯥꯔ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯇꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯀꯣꯔꯄꯤꯌꯟꯁꯨ DOTCꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯗꯨꯅ ꯚꯤꯃꯦꯛꯁ ꯀꯥꯏ ꯂꯩ ꯚꯤꯃꯦꯛꯁ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯀꯣꯔꯄꯤꯌꯟ ꯃꯈꯣꯏꯅꯤ ꯐꯨꯅꯕ ꯍꯧꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯁ꯭ꯀꯣꯔꯄꯤꯌꯟꯅ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯣꯔꯄꯤꯌꯟꯅ ꯁꯨꯝ ꯂꯥꯛꯆꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯣꯔꯄꯤꯌꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁ꯭ꯄꯥꯏꯗꯔ ꯇꯤꯡꯀꯜꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯔ ꯍꯣꯔꯃꯣꯟꯁꯤꯡ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯃꯤꯠ ꯀꯥꯜꯂ ꯃꯨꯁꯨꯝ ꯃꯨꯔꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯀꯣꯔꯄꯤꯌꯟ ꯑꯗꯨꯕꯨ ꯇꯞꯇꯥꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯁ꯭ꯀꯣꯔꯄꯤꯌꯟ ꯐꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯁꯨ ꯁ꯭ꯀꯣꯔꯄꯤꯌꯟꯒꯤ ꯃꯃꯩꯗꯨ ꯄꯥꯏꯗꯨꯅ ꯂꯪꯊꯠꯂꯗꯨꯅ ꯒꯥꯔꯤꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯇꯔꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯀꯣꯔꯄꯤꯌꯟꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯠꯂꯦ ꯑꯗꯨꯒ ꯁ꯭ꯀꯣꯔꯄꯤꯌꯟꯕꯨ ꯇꯞꯇꯥꯅ ꯐꯨꯊꯠꯂꯝꯃꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯪꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁ꯭ꯀꯣꯔꯄꯤꯌꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯣꯟꯁꯥꯏꯟꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯤ ꯈꯪꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯇꯦꯛꯇꯤꯚ ꯗꯤꯋꯣꯜꯐ ꯂꯥꯛꯈꯤ ꯗꯤꯋꯣꯜꯐ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯁ꯭ꯀꯣꯔꯄꯤꯌꯟꯗꯨꯕꯨ ꯃꯍꯥꯛꯅ ꯋꯦꯕꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤ ꯁ꯭ꯀꯣꯔꯄꯤꯌꯟ ꯇꯟꯖꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯥꯔꯁꯦ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯈꯠꯇꯨꯅ ꯗꯤꯋꯣꯜꯐꯇ ꯍꯪꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯗꯤꯋꯣꯜꯐꯅ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯀꯣꯔꯄꯤꯌꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ DOTCꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯤ ꯑꯗꯨ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯀꯣꯛ ꯆꯤꯛꯄꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯋꯣꯜꯐꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯝꯇ ꯐꯥꯊꯧ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯗ꯭ꯔꯦ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯝꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯍꯥꯟꯅ ꯁꯨꯝꯅ ꯇꯝꯕꯁꯨ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯊꯪ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯑꯝꯇ ꯂꯥꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯗꯤꯋꯣꯜꯐ ꯃꯐꯝꯗꯨꯗ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯄꯤꯇꯔꯁꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯕꯦꯅꯔꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯕꯦꯅꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯕꯦꯅꯔ ꯑꯁꯤ ꯃꯍꯥꯛ ꯍꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯕꯦꯅꯔꯁꯨ ꯃꯍꯥꯛꯄꯨ ꯃꯁꯥ ꯃꯊꯟꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯏꯟꯍꯤꯕꯤꯇꯔ ꯑꯃ ꯃꯈꯨꯠꯇ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ ꯑꯩ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯕꯦꯅꯔꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛꯇꯨꯗ ꯊꯣꯏꯅ ꯊꯋꯥꯏ ꯌꯥꯎꯔꯝꯗꯦ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯍꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄꯁꯤꯡ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯣꯛꯇꯔ ꯕꯦꯅꯔꯅ ꯅꯪꯅ ꯍꯪꯗꯣꯔꯤꯕꯗꯨ ꯑꯦꯚꯦꯟꯖꯔꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯗꯨꯁꯨ ꯍꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯕꯦꯅꯔꯅ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯊꯦꯅꯣꯁꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯕꯦꯅꯔꯁꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯩꯔꯝꯗꯦ ꯍꯛ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛ ꯈꯨꯝꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯛ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯊꯨꯒꯥꯏ ꯌꯩꯈꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯇꯥꯛꯁꯤ ꯀꯠꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯅꯔꯁꯨ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯤꯇꯔ ꯂꯥꯛꯂꯤ ꯄꯤꯇꯔꯁꯨ ꯕꯦꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯉꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯦꯅꯔꯅ ꯄꯤꯇꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ ꯗꯣꯛꯇꯔ ꯕꯦꯅꯔ ꯅꯪ ꯐ꯭ꯔꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯕꯗꯤ ꯑꯣꯏꯒꯗꯧꯔꯦ ꯅꯪꯒꯤ ꯏꯟꯍꯤꯕꯤꯇꯔꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯒꯤ ꯃꯇꯥꯡꯗꯔꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨꯁꯦ ꯃꯁꯤꯒꯤ ꯏꯟꯍꯤꯕꯤꯇꯔ ꯑꯁꯤ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯪꯕ ꯃꯣꯟꯁꯇꯔꯗꯨ ꯑꯣꯜꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯀꯩꯝꯇ ꯇꯧꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯏꯟꯍꯤꯕꯤꯇꯔ ꯑꯁꯤ ꯑꯩ ꯈꯨꯠꯊꯥꯡꯗ ꯌꯥꯎꯔꯝꯗꯕ ꯇꯥꯔꯒꯗꯤ ꯆꯦꯟꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯁꯤ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯥ
ꯒꯦꯃꯥꯔꯤꯖꯦꯁꯟ ꯌꯥꯎꯕ ꯖꯤꯟ ꯑꯗꯨ ꯅꯣꯔꯃꯦꯜ ꯖꯤꯟ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯅ ꯊꯝꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯤꯡꯆꯠ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯕꯦꯅꯔꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯒꯤ ꯃꯃꯤꯡ ꯅꯦꯠ ꯂꯤꯠꯁ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯤꯇꯔꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯒꯦꯃꯥꯔꯤꯖꯦꯁꯟꯅ ꯅꯪꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ꯑꯗꯨ ꯅꯪꯅ ꯃꯗꯨꯕꯨ ꯊꯤꯡꯅꯕ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯄ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯕꯦꯅꯔꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ DNA ꯑꯁꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯃ꯭ꯌꯨꯇꯦꯠ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯗ꯭ꯔꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯑꯦꯛꯖꯥꯝꯄꯜꯒꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯇꯣꯞꯄ ꯑꯦꯅꯤꯃꯦꯜ ꯑꯃꯒꯤ DNA ꯑꯃ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯤꯛꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯅꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯤꯇꯔꯅ DNA ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯒꯤ DNA ꯑꯗꯨ ꯈꯛꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯊꯤꯡꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯐꯕꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯊꯝꯕ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯅꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯐꯕꯁꯤꯡ ꯊꯝꯃꯒ ꯐꯠꯇꯕꯁꯤꯡ ꯅꯝꯊꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯤꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯦꯅꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯝꯅ ꯇꯧꯕꯗꯨꯗꯤ ꯈꯤꯇꯪꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯗꯨ ꯅꯥꯇꯩꯁꯨ ꯆꯥꯔꯣꯏꯗꯕ ꯃꯥꯜꯂꯤꯗ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯖꯤꯟ ꯑꯗꯨ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯇꯥꯔꯒꯦꯠ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄꯁꯨ ꯌꯥꯒꯅꯤ ꯃꯗꯨ ꯄꯤꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯃ꯭ꯌꯨꯇꯦꯇꯦꯠ ꯑꯣꯏꯔꯕ ꯖꯤꯟꯁꯤꯡ ꯑꯗꯨ ꯍꯛꯆꯥꯡꯗ ꯂꯣꯏꯅ ꯁꯟꯇꯣꯛꯑꯒ ꯂꯣꯏꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨꯁꯨ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯕꯦꯅꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯤꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯕ ꯏꯅꯤꯕꯤꯇꯔ ꯑꯃ ꯁꯦꯝ ꯇꯥꯔꯒꯗꯤ ꯃ꯭ꯌꯨꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯗ ꯕꯦꯅꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯏꯅꯤꯕꯤꯇꯔ ꯑꯃ ꯁꯥꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤꯅꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯋꯥꯔ ꯌꯥꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯔꯥ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯈꯔꯗꯤ ꯁꯥꯊꯤꯒꯅꯤꯅꯦ ꯃꯗ ꯄꯤꯇꯔꯁꯨ ꯍꯥꯏꯖꯤꯜꯂꯗꯨꯅ ꯃꯗꯨꯕꯨ ꯀꯅꯥꯅꯕꯨ ꯁꯥꯗꯣꯏꯅꯣꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯕꯦꯅꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯁꯥꯇ꯭ꯔꯗꯤ ꯃꯥꯟꯗꯦꯗ ꯃꯗ ꯄꯤꯇꯔꯅ ꯑꯩꯁꯦ ꯗꯤꯒ꯭ꯔꯤ ꯀꯣꯂꯦꯖꯇ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯃꯥꯡꯍꯜꯂꯛꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛꯁꯨ ꯊꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯝꯕꯤꯗꯨꯗꯤ ꯑꯗꯣꯝꯗ ꯅꯠꯇꯦ ꯁꯣꯝꯗꯅꯤ ꯍꯥꯏꯗꯨꯅ ꯕꯦꯅꯔꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯇꯔꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯕꯦꯅꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯖꯤꯟ ꯑꯐꯕꯅ ꯀꯔꯝꯕꯅꯣ ꯖꯤꯟ ꯐꯠꯇꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯗꯤꯁꯥꯏꯠ ꯇꯧꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯊꯤꯡꯕ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯇꯝꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯅꯦꯠ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯇꯔꯁꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯕꯦꯅꯔꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯖꯤꯟꯁꯤꯡ ꯑꯗꯨ ꯐꯖꯅ ꯃꯄꯨꯡ ꯐꯥꯕ ꯄꯥꯝꯂꯝ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯇꯔꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯛ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯊꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯔꯝꯗꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯇꯔꯁꯨ ꯃꯍꯥꯛꯀꯤ ꯒꯦꯖꯦꯠꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯅꯤꯕꯤꯇꯔ ꯑꯃ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯏꯅꯤꯕꯤꯇꯔ ꯑꯗꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯅꯤꯕꯤꯇꯔ ꯑꯁꯤ ꯄ꯭ꯔꯣꯇꯣꯇꯥꯏꯞꯅꯤ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯝꯂꯤꯕꯁꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯂꯥꯏꯐ ꯁꯥꯏꯀꯜ ꯑꯗꯨꯅꯤ ꯁ꯭ꯄꯥꯏꯗꯔ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯁ꯭ꯄꯥꯏꯗꯔ ꯑꯗꯨ ꯃꯍꯥꯛ ꯃꯀꯨ ꯁꯤꯜꯂꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯕꯤꯗ ꯃꯨꯠꯊꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧꯁꯨꯅ ꯏꯅꯤꯕꯤꯇꯔꯗꯨ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯁꯤꯕꯨ ꯋꯥꯛ ꯇꯧꯔꯛꯄ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯕꯤꯗ ꯍꯪꯂꯝꯃꯤ ꯁ꯭ꯄꯥꯏꯗꯔ ꯍꯣꯔꯃꯣꯟꯁꯤꯡ ꯑꯁꯤ ꯅꯣꯔꯃꯦꯜ ꯂꯦꯚꯦꯜꯗ ꯊꯝꯃꯛꯏ ꯍꯥꯏꯗꯨꯅ ꯏꯕꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯆꯤꯜꯂꯗꯨꯅ ꯃꯍꯥꯛ ꯆꯣꯡꯊꯔꯛꯈꯤ ꯑꯃꯁꯨꯡ ꯇꯦꯁ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯦꯕ ꯁꯨꯇꯔꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯦꯀꯥꯅꯤꯀꯦꯜ ꯋꯦꯕ ꯁꯨꯇꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯅꯤꯕꯤꯇꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯒꯠꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯦꯕ ꯒ꯭ꯔꯦꯅꯦꯗ ꯊꯥꯗꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯋꯦꯕ ꯒ꯭ꯔꯦꯅꯦꯗ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯦꯕ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ ꯑꯃꯁꯨꯡ ꯁꯣꯔꯣꯛꯇ ꯌꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯤꯇꯔꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯚꯤꯅ ꯃꯍꯥꯛꯀꯤ ꯏꯅꯤꯕꯤꯇꯔ ꯇꯦꯁ ꯇꯧꯕꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯅꯪ ꯀꯔꯤꯝꯇ ꯇꯧꯗꯕ꯭ꯔꯣ ꯃꯐꯝ ꯑꯗꯨ ꯊꯜꯂꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯇꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯡꯆꯥꯕꯗꯨꯕꯨ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯃꯗꯨꯒꯤ ꯏꯍꯨꯜ ꯑꯗꯨ ꯐꯥꯎꯕꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯂꯥꯛꯄ ꯑꯅꯧꯕ ꯄꯋꯥꯔꯗꯨꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯑꯍꯥꯟꯕ ꯃꯤꯅꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯑꯩ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗ ꯄꯤꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯁꯥꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯅꯤ ꯅꯈ꯭ꯋꯥꯡ ꯇꯦꯛꯇ꯭ꯔꯤꯕ ꯅꯪꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯇꯪꯈꯥꯏ ꯑꯃ ꯃꯤ ꯑꯣꯏꯕ ꯇꯪꯈꯥꯏ ꯑꯃ ꯁ꯭ꯄꯥꯏꯗꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯄꯥꯝꯂꯤꯕꯅꯣ ꯃꯗꯨꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯥꯡꯍꯟꯕ ꯄꯥꯝꯂꯤꯕꯅꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯦꯝꯅ ꯊꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
damage control na thiribase ekhoise tongali special way habi tamutnate makoi nangbu koidan tanribase nangasi special way habi tamutanate nangasi dangerous way habi tamutani maseng mahero nang kanano adu nang napamsina karino madami suga tum harak libasna araiba voice sina do nang wada haida bayaroi manamdi nang si nakuk yaw to mini ni madana padun harak libasna damage control da agi pamjaw pasagam lei hadanari mada spiderman na bmax tura hadan rakhi madana padun harak libasna scorpion season da naiti madu phangadabani adu nangna tanjawdu khutin selektuna aina pamjaw singa do loina thongandaba natro mada spiderman harak libasna nangi lambi khudimak da ai khud adumak thinjangani hadanari madana padun harak libasna alita gadi munna khalo peter parker hadanari wafum taraba matamda somna kanda spiderman de mark say kanano have the kanapta the hydok tabne to gamar karam the khamino hadna ngaksa tuna leramli mati de misaka to somna kanda peter parker gi mayim dalali aduka mahana mai control to dana pa dra harak lebase ai se nang nim dala pom matamda koro question ba kam sirana thanda lebase masi punchi have the nati south hong sa bai hotel hotel ki jinjak cha ba aduka protein camera leri tamil camera leri but spiderman de mahana harak lebase oidabni khaladna nan harak lebase ngado daw ga duna chumba ramgani ne kalai dum to so nangbu thibase nangbu khangdokpase yamna durba natine ai wani yamna lai mafum masra ni yamna ngakpa phom nama thinari ne aduga masi kai thamino khangra coffee cup ta yawri ni hadin harakhi mauna harak tibase chithi duni madagi di spiderman so evi yumgi monitor camera do on to hadin harakhi asam tawtuna camera do yi mum matam da bahaki mayamda jogging litra misaga malai bai mawma mahana ubu phangki masakti ubu phangki de jisi to padra no padra harak tibase nangna sehi mari se peter parker se sangsada gi mahana go honabada yano wazra mani ne aduga batagadi spiderman ase nangona damak sasalak patapni ne khangdini mj dina nangmu masak khangmi gatrane wafum taraba matamda spiderman mahapu maki website da kaplatuna phajin thamlame madigidi ne padagi consciousness to atopa misaga da transfer tawre aduga mahana haraglibase mj se masak kamai to bulo habse antobu yungene hatunare nangmu bahake manakta suga chalhalo hadanare madigidi ne pi wada mo mahana changaduna haraglibase mj gi address asidi mahake mamala rum me aduna online da post tawkrabani ne madidi worker amdam changdra mahana harak lebase masidi yana fawa idea ni ne mahake mayim tamda rest ofsira haidun hake nupadri mind control to leri banina sola kal mahana tori bisa kaino have second khangde mark sol to khutti doctor leba matamda garim na mahapo thongat ke asam to dam ha mi amada song ru sakhe spiderman se mahapo ko tan tanrami adu organic website da kapu matamda ma kidan khuloi da badi orami amadung changatna mahana harak lebase mj gi mayumase yamla lapi haduna amada song nu sali tanaro haduna mahaksu song nu sakhe madigidi peter parker na mahak evi da harak lebase mi amada transfer toriba control toriba sigi signal sing se stress taw haduna haraki yamla bi bna yung haduna hari asum to dana evi so monitor tawdun leri aduga spiderman su kotan tanarokte lohong pham da mahaksu ke gamla ta salame aduga somna kana lohong pham ki bol kana du so misaka duna control tawduna leramdi spiderman harak lebase uchina inthrop pani haduna mahaksu hajalami aduga somna kana kaina duna harak lebase spiderman gi damata koba khobiu nusibada mai thira misaka mo hodi bani aduga mahak hoji phawa aduma khona ri haduna harakhe madidi mafam adu leba partner amada musong thangki amasong spiderman tanaro haduna mahaksu amu chongki asum consciousness adu chong dra mi amada transfer tawduna helicopter amgi pilot adu mu passion ki madidi spiderman so amada satkiba mising adu EB the monitor tawladna analyze tawdna cam lapna chongmangam no check tawad haraki asum tawdna spiderman so mahana helicopter adu maki web swing tawdna kutan tanrami madigi chopper du mahana crane amada fajinduna thamle aduga mahana chopper du ki cluster tongna haraklease kalgumana mi ma control to pam taragadi mi do 33 feet ki manung legada banatra madu bataragadi glam da banatra hadina haraki nan hojule ri bajaga se nangna chongga da bajaga habidi mi amata chongmangam da bagi changa du leribani maru baidun hali ko yana fajal sina bai wani ne haiduna nupadun haraki aduga somla kan spiderman harak divasna ain haira mahaki manata nang chung changaloina chopper du crane du palalamdana spiderman mafam aduri chongaduna swing tawduna sakre madigi spiderman so yamna thuna ma mj gi manata lagi mj gi manata mahak thonau pichang pamatamta somla kan mj de bakatna baikre aduga mahana harak divasi bakakano ai mafam asina nangi thawai kan palali bani nangi thawai se yamna khudong thininga ori haiduna dei nangi roommate ne tikai chakre haduna dei nangi na manaru kaino haduna ha pamatamda bosan de mate mamalaba singalai haduna dei phare du targani nang aiga chamina se haduna dei mada somla kan mj na ai di nang se aseng spiderman haduna kamai thajaduna haduna haraki lakta lawlang thajagani haduna hari somla kan mj na ai yamdagi chakro haduna haraki ai masina wona mato kram hadrubna nangi naningda kanagumum ko tan tanari mahagasi yam khudong thininga oi habani minangbo ai wasatun hari nangbu khudong thibadagi kaina kanduribani angwa thajabiula o haduna pitana haraki asom tawdana mj su spiderman bo thajaduna mahag
Spider-Man Grovena, Sahara to the swing door to the Numidang Matamamada building a Matalaki. Mafum to your Pomatamda, now okay over Brightonary, Mother, we hadn't had a Pomatam, the Nangasima Pomasida, Kitang Siapo Pamali, Nangasi Kuton Tinga, we hadn't Harry. Kanadi Kuton Tinga, we even hide no Pomatamda, Spider-Man had a livasi. Masi direct Sukang the Hadinary, Mother of MJna. Mahal ay ngunit pamit si Bukari no hadun hangai. Malu sukang di hadun hari. Kaya lang tayo Bukari pagin tayo diba hadun harap pamatam da somakan da Spider-Man so kusa chala doon ang mapamad da mind control daw mga mamisa ka doon labor hadun na yung ami. Ay nakamta suta doon na ay ngunit kutong tininga uli sa kaya no hadun harap pamatam da Spider-Man na harap libas na. Masing matang kasi ay nang wanda pakumpi bang ang taga di pagatam ni adoboy pakum laiti hadun hari. Madig di MJ na harap libas na. Ay kundi si sakang na manatra hadun haraki. Wafum ultara pamatam da Spider-Man yam nangali. Kaya no hasi hadun harap pamatam da mada MJ Herald Livasna, out of Maramoka later, equine kind of a natural hidden hierarchy. Mother MJ Herald Livasna, Aina, Sahiki Amun the Kandala Livasi, Spider-Man and Net Amasung Aikata Kalisaka Hasini, Amuna was in the Monamenda, Amuna Mulandanda, Madiu Prata, Anira Puti, Channel of the Topia Hydro Company, other Bohanjan and the Tory Pacific, Masidi Sanaba Wadamway, Aquini Marta relationship of Malavenatra Hydranary, Marie Malaventra. No Hydrolali Hydran Spider-Man and Somakan of Mano Third to the hierarchy, Madra MJ Herald Livasna. Aquini se class amata terminal pra college mela friend la kai no hadun harake nona khalidula le haduna Spider-Man hara promatam da marup tai su hena lusan memory ra hadun harake asu khande ayu wakalon tagi kanaguma misaga mana ayi memory singa se mangan bedaw na tawre aduga masi mara masi nang soidra khangani madu yu waduna ti me haduna Spider-Man de hajarami aduga sona kanda MJ hara livsna nang aseng ba habiya de have se khangi adu bai khangi kana khangi thamoi ka chanam da nang saruk lemdra nang mo masa khangbra su mataw som MJ na Mahakna Spider-Man gi Michael Mudu bahang toke torami. Michael Mudu machila mahaladra mogi English plan wi hawla bi tokre. Madigi mamai de puna hatole aduga mamai de pai de MJ ne yengduna leramli. MJ su Peter haidun harake aduga sona kanda Peter na kanjari bisna mahake me mori sila le haidun kanjarami amusung MJ haidun mahak yamna harau jarami. MJ su Peter bu chise konsen jarami aduga sona kanda Peter su mamite ma pi ra sentherai. Mahaki nusi jabi nu pi singa sidi mahapu masakang bi haidun mahak yamna harau jaba habido wekre. Peter Sukabladana in an Wayana Mistock he had in Haraki, Somlakanda, MJ Su, Haraudana Momo of Southern Rimni. Aina, Nangasi, I was a coming without the Shoraka Hajaki had in Harry, Amusum Somlakan MJna, Kangla Hositi had in Haraki, Aduka Somlakanda MJ Haraki, Peter, Mahaput Hadokano, Adamak, Nangi and Atanum, the considerate Mohadinari, Wafum Tarbo Matam Somlakanda, Peter Suyam Ngakre, Aduga Mahana, MJ Bo, mind control to Misaga de Kandura Purk, the Hadron Kanjarobni Adabo. MJ minus a mana control to the Limli. Nana MJ Tayamna, Saxi Petra, Aduga, Kistor Matunda, Zadu Torambas Haptamba Mark Battery, Sumatagi, what do you like the Yawi walk the knee? Man Harifasi, Kistor Batagi, MJC, Nation of Hydro Calavani. Madi the possessor of MJ don't have to Masidi, sing with the Uyuatapani. MJ and another say, Ubataraga de Masamata no Sugatamini. Doesn't have a target in Naxi called out of Mini, say, Tumuri Sumbizani. Wafum say Hyderabad building game upon the Rosum Sat-K. Madi the Misakadan Haragivasi. None see the Pikan Matam de Yamna Hina Kalini. Masi Lipise, Kyan Tap Napini. Yamna Supagis white over mini. Although curse was that tea. Madi the Mahal and all of the Haragivasi. I know quite know what Haita Market cooked and Nang said. Zagam to the Sungang Gautini. Although Masidi Nang Kangsukangi when I tried Harry, but the Solakanda Peter Haragivasna. No city Yana Fatava Hinchavini. Karigumba Igumna, Kanagum Misagam Nang Tawai Hakchang Yon Nusiram Bataragadi, Nangla Sonatori Pase, Mapin Oidabani, Malidi Misagatana, Adutaragarinang and Wanda, Dandipi Harry Prahadra Masu Manning Haladuna, building upon the Sumusam Lalami. No Sivabu Arabo in a function of the midi me half of how Gauribani had in Haraki, or from the Tarbumatam the Sonakanda, Peter Sugian Tadana, Nang Madrison Tawayaro, Adunatawun had in Haraki. Malidi Peter Suhose, Maki Spider Sense at Mapu Pra control to Habido. Adu Sonakanda, Misagato Heraclivasi, Peter, Matamasilo Selectori, Aduga, Matamamalakani, Matokan, Nang Nasasibo Nasana Kopsutribani. Nang Nasana Nasada Suchi team is ever patrol. Madi Sonakanda, Peter Masana Masabu control to Bungamdre, Aduga Mahana, MJ Bo Mangapai and Tagalami. Peter Nang Mawali Tokro, Madura Sonakanda, Misagato Heraclivasi, Hoji Hijabo with Visakanano. Madi Misagatana Peter the common com the Makal Tarkre. Mahal na sumusum tarapo matamata mahak MJ Hokre ato MJ so sumusum tarapo mataw urba matam na mahak pakal pan wekre. Mataw so na Peter so MJ po kanjana wita mata chong taraki amasong mahak na mahak yuwe bato kapla na MJ po mahak malata singchalami amasong mapamata mahak yuwe bato kapla na yana mo honarami ato po makoy lebak ti yoksala pan hal mana mana mo na
Petersu longkha longwaduna mahakki mathakta MJ putahali amazong MJ mafam maduna mahak gyan mangduna tadro lekri. Madidi mahakki mi hunye laba matungda MJ hingamai matawda uruba matamda somna kana Petersu yamna harau bahibda wegri. Madidi mafam maduna nupa amalai nupa du lakpa matamda yari nang ngam habzai khange. Mangwala kana tawbigano haidun harakhi. Matang asira mind control toriba misagasi nupi ni habasi akhwana matang asira khangba ngamli. Madigidi nupi duna haraklibasi Spider-Man nang siwa kamay ngang ladun ni. Aina hepa mafam matamda aina winning heta waiba ngami. Karigumba nang MJ ge thawai si pamba taragadi aingona ilan malayu. Madigi nupadana mahaki pufri khawdagi Peter ni ikiba chithi habidi MJ da pigini haduna khalamaga piba ngamdaba chithi du pirami. Madigi nupiduna nupadagi through the haraklibasi nang iriba chithi gi mayisang asidi phajai adubu khui yam thini. Adubu yana fai hadana nupad so gari du tongsangre aduga mafam adudagi makhwai gari thawduna sakre. Madigi Peter gi mahaki goals da yawriba camera duna nupidugi photo du lahawi amasang mafam adudagi makhwai ni sakre. Madigi MJ su gyan tarakle MJ gyan tarakpa matamda isobu thagachari nang ase kamta tekta kaidana leramle ai nangbu mafam chaba safe oiba jaga amda pudna chalagi haidun harakhi. Madigi nupiduna mahana control thoribuna padana mahana jaga am talami aduga Rafael Street chaladuna Empire State University rom da chalo haidun harakhi. Madigi Spider-Man na MJ bu swing tawduna mahapu port lomda poraki habidi hitangpham lomda poraki mafam adu yogbu matamada MJ haraklibasi nang ngasai haribase aibu kanagum misagamna mind control taw haribra masigi policy government su hek tawmani France taw gane tawni madudagi kona khungge hadna somna kan Spider-Man hari aduga mahake makku gadu yanu kan chilakhi. Madigi mafam adu trip amale somna kan Spider-Man su makku chikpana bara moidna mahaki Spider twinkle adu active workidabni asam tawda mafam adu port camera taraki adubu Spider-Man na MJ amasung mahaki mathwai da bukanjarami tanjadru mafam adu ponisa thorkle mali yamna lumba jaski part ma bulang thomi. Nupa masasiki Spider twinkle si yadra mali ne karigumba hanagumba oram tarakadi ngasani khangadabni ne mali Spider-Man nang mungawarbu akoi som taragadi kamai tawni sobo budi soktamni kino ai yumda kaimta haidib lak taragadi nangbu fajana seba tawgadra baibo sinagi naimna haidra sonakan MJ hari aduga masinu pijana kanano haidra hapo matamda MJ nabu nangni ne kanano hangise madigi sonakan Spider-Man so kumbam khangdatra mangasi amaduni haidra hari kaino gyantara banadro haidra hapo matamda tade haidra sonakan panisana harami Gyanta the Vini Hangse, Mother Sonakan Spider-Man, market Hawaii, couldn't think away name number. A Quinangi, Matting Palmy Frank, of whom a little about the friend had the personality that I couldn't look at. Mother Spider-Man, none in it of week was to call Brightonary. As a Mohoredo, none Madu Camp when I had Sonakan friend had a key. I don't know if I can be given a try and Spider-Man had a pomatamda. Do it, I got a call to which I wish I had a number. Madi de Maquani Marianelli, Yenna Pomatamda, Kalana Kayang, have the Kalamta came to Gantaram, the MG Sutrang Saturn. Mother MJ I came to hang the Ayum Salagadi, Mother Frena, to Nupim Sas and a high Sagan Tadrio, Yum Sagroso. Mother Spider-Man, after I come a friend by Abu Magi, my form is safe with a gun to palm me. Nuggies of Asana safe with a country team. Mother friend had a Basana, Palam Sabrightonary, Mother Sonakanda, MJ so, which I had a key. Assumed the Spider-Man bo, Panisana Maki, they from Mother Pusalacre. Filmgi YC and Sam living a Madame Wedna, corporate lap on some structure with chances and a wonder lady, Madame Palkatuna Lizabani. Masita Matamayan Morobiroi, Matangi Payam Tuna Hapsaraki, my young Iberamu Takachari.